Maheiroi Nupimacha ama Mapham Khangdana Mangkhre Kwa Kaithel Mayai Koibida Leiba Sisu Nista Niketan Class 10 Tamlibi Maheiroi Nupimacha ama Mangkhre Mapham Khangdana Leiba Maheiroi asigi mamingna Pema Cheren Chejong Apokpa Lahakpa Chejong Kawe Khagem Pali Panthakdagi ne Apokpi Mamana Maitai ni aduga Mapana Arunachal dagi ne Singjamai Singa Makha Basketball Ground Mayadagi Mangkhre Bamatung Iroi Loibo Ina Naga Mapal da Uke Madugi Matung Mapham Khangkhidrai Kanagumba Singna Thengnarabade Mobile number 97746255543 natraga 9366662850 da pau PBU hairakle Churachandpur da security force na Kuki zo Lalhouba Fanaba Changsillubada Kuki Nupising na Tallakhre Churachandpur da lanmegi fizol setpa Kuki zo Lalhouba lupsingi lanmi sing na phongna afaba makhalgi khulai paiduna satpada security force ki kangbu na ubadagi Fanaba Changsillubada matamda Mapham adugi Nupising na athingba pirakpadagi faba ngamkhidrai Adumoinamak ngasi amadi ngarang tampaki tongan-tongan ba maphamsingda security force na sathagiba operation da Lalhouba kharagi lanmi sing yauna mioi kaya amade tongan-tongan ba makhalgi nongmai marfu yauna atai khulai sing phagat pangamkhre thokdok asagi matangda pausi asina police amadi maikei kaya dagi phangba paugi matungina de ngarang numidang Churachandpur district ke Molhoi area da khulai paiba Kuki jogi Lalhouba singna phongna khulai paiduna satpa ubadagi security force ki kangbuna Mioi sing adu Fanaba operation chathake operation adu da khulai paiba mioi khara phaki haire thokdok adu ki pau hekta badage maike adom gi Nupising thomjilakhi baga loinena security force ki kangbu ga akan ba mong da mukna bage tanja adu lauraga security force na fadu na thamlamba na ha ani nanthok tu na senkhe khunja Nupising adu na village volunteer sing security force ki kangbu na Fanaba honari haina Lalhouba masing yamlaba Nupising thomjilak baga loinena numidang athengba fawbada maike ani da mukna bagi thokdok thokhe Loinana Maikei Adomgi Miyamna, Tire Mai Tavaga Loinana, Mapham Kaya the Lambi Tingbagi Kongjang Changshin King, Tung the Nupising Aduna, Security Force Ki Kangbu Adubo, Mapham Adudagi Tantoroki Haide. Search Operation Sataduna, Tampaki District Mangadagi Nongmai Marfu Amade, Lalhouba Kaya Fagat Kray. Manipur Police, Central Armed Police Forces, Army Amadi Assam Rifles Ki Apunba Kangbuna. Ngasi ayuk angan bada Tampaki District Singhai Bade, Imphal East, Imphal West, Thoubal, Kaksing Amadi Bisnupur District King. Tongan-tongan ba maphamsing da sathagiba search operation da sakhangdaba khulai paiba singna loisinduna thamlamba oigani haina thajaba tongan-tongan ba makhalgi nongmai bom amadi khulai kaya phagat pangamle haire Manipur Police Headquarter da pangthokiba paumi singa unaba mada Manipur Police ki official singna phongdokhibada ngasi ayuk sathagiba operation adu da AK series rifle manga insas ahum SLR taraga taruk 303 rifle manga pistol taraga manga carbine ani rifle mapan SBBL Ball action taraga taruk anti-riot gun ane JBPC ama DVVL ama ball action gun taruk 2 insas mortar ama punanong may marfuga taruk grenade mapan 7.62 live ammunition chaniga kuntaruk 303 live ammunition chamaga marfudra 9mm ammunition taret .32mm ammunition mari HE mortar shell taruk tube launching ane IED mari Assorted magazine nifuga mathoy amade wireless handset taruk ni haire Manipur Police amade security forcing na lamda masida ingtapa amade santi hanjil halangna bang mioi bagi punsi amade lanthum ngak sena ba lokhalakpa khongthang gi saruk amawoina khulai sing asi phagat pagi thabak satharakhiba nei hairi ba khongthang asida Manipur miyamna su mapung phana sogatpi yu amade Manipur da ingtapa hanjilakna bohna bada Manipur Police amade security force na paikhalakpa thabak singda Miyam na matiang pangbi yuhaina Manipur Police ki IGP Intelligence ke kavip na miyam da appeal tawkhe ningsing bayabadi mamang thagi tang taraga humdoi amade taraga mari dasu state asagi tampaki district singda security force na sathagi ba search operation dasu tongan-tongan ba nongmai chahungba kun amade atai khulai sing phagat khibane madugi matung tarakpada tha asagi mari dasu Churachandpur district dasu security force na masing yamlaba khulai sing phagat pa laikhrabane tha asagi kun mathoidagi hogadoriba parliament session da Manipur da makhatana president rule thamba yauna tongan-tongan ba anoba bill nipan puthokna ba thaurang tawkhre tha asigi kun mathoidagi hogadoriba Bharat ki parliament ki monsoon session da Manipur da makhatana president rule thamba yauna tongan-tongan ba bill nipan prime minister Narendra Modi gi laingakna puthokna ba thaurang tawkhre haina Deccan Herald ki report amana haire report aduna hai Manipur da hathu na anoba laingak ama sembagi mahutta president rule tha taruk amaga sangdoklaba yai Parliament Appropriation Bill waina Manipurgi kumja lisingani kun manga kun taruki demands for grants puthokna ba amade Lok Sabha da sahi asigi February taraga humdoida introduce tawrakraba matung
Select Committee na yengsilaba Income Tax Bill 2025 su puthoklaba yai haire. Adumoy namak Parliament puthokadaba bill sing asigi waiba tentative list amasu thawrang tawkhre haire. Hairiba tentative list sing aduda Manipur Goods and Service Tax Amendment Bill 2025, the Jan Biswas Amendment of Provision Bill 2025, the Indian Institute of Management Amendment Bill 2025, the Taxation Law Amendment Bill 2025, the Mines and Minerals Development and Regulation Amendment Bill 2025, the National Sports Governance Bill 2025 amade the National Anti-Doping Amendment Bill 2025 yauraba yai haire.